Hello ma'am, ngasidi ambulance ta oina chalani bako doctor se ay hojik loishana loire ngasidi papa su macha su dugagi koi sai su koi punna dum loina mak chalani bako ambulance ma aigi dum aigi damakta pir abanina akoi manung duga chawbanina koi punna mak dum chalasi ena ahan badadi akoi nupaga aiga ta chatkani koi sai ga aiga ta chatkani ena tawrambani ado kona da papa ju chatpado dum yarni gari do chawbaduma oibaki ena phare phare ena koi punna ma huji chatpagi kana loishalli ma'am khoi macha se ai fi nung set pi na kot pi na loisale ma so haraubna loire bako chattore haina mati khangpote ki chari no ki to bai chali no haina hadam ya bi yengminarasiga kamai kamai tawbuda ꯑꯩꯁꯨ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯨꯔꯇꯥꯒꯨꯝꯕ ꯁꯦꯠꯄꯁꯦ ꯌꯥꯝ ꯋꯥꯏꯕꯀꯣ ꯖꯣꯟ 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 ꯇꯧꯅ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯆꯨꯝꯅꯒꯤ ꯁꯣꯔꯠ ꯀꯨꯔꯇꯥ ꯑꯃ ꯁꯦꯠꯆꯜꯂꯦ ꯑꯗꯨꯒ ꯃꯕꯨꯛꯁꯦ ꯅꯣꯏꯕꯒꯤꯀꯣ ꯆꯨꯅꯤ ꯄꯥꯏꯗꯣꯏꯅꯤ ꯃꯈꯥꯔꯣꯝꯗꯩ ꯆꯤꯡꯉꯛꯑꯗꯤ ꯃꯤꯅ ꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯗꯣ ꯑꯗꯨꯗꯨꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯩ ꯗꯣꯀꯨꯃꯦꯟ ꯀꯩꯀꯥ ꯄꯨꯔꯦ ꯄꯥꯏꯔꯦ ꯂꯣꯏꯅ ꯉꯁꯥꯏꯗ ꯑꯩꯅ ꯅꯪꯒꯤ ꯄꯣꯠ ꯆꯩ ꯁꯨꯔꯕ ꯈꯣꯠꯂꯕ ꯍꯥꯏꯅ ꯍꯪꯉꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯨꯝꯊꯔꯛꯑꯦ ꯃꯈꯥꯗ ꯒꯥꯔꯤ ꯉꯥꯏꯕꯩ ꯑꯣꯏꯅ ngannei kumdaraga gari laktrebako 7:30 da haigraga gari laktabagi musiga nga hangaranda chadna ngai reina aina siga chuni parise mobuk sumina jengpada makharondagi jengpada kowina ugadra na pakhatpado aduginebako aduga khoi mama video kapiriba papa na namase video da kaplei kaina sauri nebako adugi aina mama da khara kapo memory gi su aina ado khoi hoji ambulance la aina hojik thoe adugi yam chawe bako manung da chana base aidi kaya nungaite maska AC jawbanina obo khotpa yam tawe gypsy dana dum nungaibado aduga hojikti ai tha yamakpagi khoi unit tagi ambulance oina adum pire aduna sida tongaga adum chalani aina siga aina mama da dum memory gi oina khara kapi wana dum mama na kapi rakpane bako asise asina gari manungi view oidoine manung da smine hipam khotpam yawe ani adagi side ga vaccine kai kaga lo yawe chawe bako hipam khotpam di yam nungaye ado sip na chatpadudi ai do chatre kaigina da khara jaking phuye bako gari chawbani na aduna ai siga moi phamam leibado duga oina phamme papa su phamme macha thoi su phamme loina khoi phamnaraga oina chatle bako wara akanda hipna bayana mafam se siga gi budi khara lapi dum 25 kilometer adumaina lape ado hujik makide masa ka sum tawdabani na dum phamaga oina chatle do jawsu jawre yauraga khoi hujik aina tu se tong pagai do duga mane bako mamang da leibase kai aina ahan beda ise operation theater da changdoini कौन सा ओटी में जाने के लिए बोला? इसी में आने के लिए नहीं, ये ऑपरेशन थिएटर है, माइनर ओटी उधर है। डॉल्फिन वाला बोला था, ये डॉल्फिन वाला सामने फोटो लेगा बोला। डॉल्फिन तो यही है। उसमें बेल बचाने के लिए बोला करना क्या है? तो रिपोर्ट दिखाना है, उससे रिपोर्ट लिखना है माइनर ओटी। ꯑꯩꯗꯣ ꯉꯁꯤ ꯗꯣꯛꯇꯔ ꯌꯦꯡꯕ ꯅꯠꯇꯦ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯂꯥꯛꯄꯅꯦꯕꯀꯣ ꯗꯥꯏꯔꯦꯛ ꯑꯗꯨꯒ ꯇꯦꯁ ꯑꯃ ꯇꯧꯕꯒꯤ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯁꯥꯏ ꯂꯥꯛꯄꯒꯤ ꯃꯥꯅ ꯆꯪꯅ ꯈꯣꯠꯅ ꯑꯣꯏꯅ ꯍꯪꯉꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯈꯔꯗꯤ ꯀꯣꯝꯃꯦꯕꯀꯣ ꯑꯗꯣ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯉꯥꯏꯌꯣ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯍꯧꯖꯤꯛ ꯉꯥꯏꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯁꯦ ꯀꯧꯁꯜꯂꯦꯕꯀꯣ ꯃꯅꯨꯡꯗ ꯑꯗꯨꯒ ꯁꯤꯒꯤ ꯗꯣꯛꯇꯔꯁꯤꯅ ꯑꯗꯨꯝ ꯍꯪꯉꯦ ꯅꯪꯒꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯦꯕꯀꯣ ꯑꯗꯨꯁꯤꯡꯗꯣ ꯑꯩ ꯀꯣꯏꯁꯟ ꯍꯪꯉꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯟꯅ ꯅꯝꯃꯤꯉꯩꯗ ꯁꯤꯁꯇꯔ ꯑꯃ ꯂꯥꯛꯑꯒ ꯅꯪ ꯐꯝꯃꯤꯔꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯁꯦ ꯀꯤꯕꯅ ꯂꯣꯏꯔꯦ ꯁꯤꯒꯤ ꯅꯦꯛꯁ ꯃꯐꯝꯗ ꯗꯣꯛꯇꯔ ꯑꯃꯈꯛꯇ ꯎꯅꯗꯣꯏꯅꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯀꯩꯇꯧꯗꯣꯏꯕ ꯈꯪꯗꯦ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯀꯟꯅ ꯉꯥꯏꯅ ꯂꯩꯔꯤꯅꯤ ꯁꯣꯟꯒꯤ ꯁꯥꯏꯠꯀꯤ ꯔꯨꯝꯗꯅꯦ ꯁꯤꯒ ꯀꯦꯕꯤꯟꯗ ꯐꯝꯃꯝꯕ ꯅꯨꯄꯥꯗꯨꯗꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯅꯠꯇꯦꯕꯀꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯨꯝꯅꯒꯤ ꯊꯕꯛ ꯍꯥꯏꯗꯤ ꯑꯣꯇꯤꯗ ꯌꯥꯎꯕ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯆꯪꯕꯗ ꯌꯥꯎꯕꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯃꯥꯅꯁꯨ ꯑꯗꯨꯝ ꯀꯣꯏꯁꯟ ꯈꯔ ꯍꯪꯉꯦ ꯑꯗꯨꯒ ꯐꯣꯝ ꯑꯃ ꯄꯤꯔꯦ ꯐꯣꯝꯗꯣ ꯃꯦꯟꯕꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯦꯛꯁ ꯗꯣꯛꯇꯔ ꯑꯃ ꯁꯥꯏꯠꯇ ꯂꯩꯕꯁꯦ ꯁꯤꯒ ꯀꯧꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪ ꯆꯪꯉꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩ ꯁꯤꯒ ꯐꯝꯃꯒ ꯉꯥꯏꯔꯤꯅꯤ ꯀꯩꯀꯩ ꯏꯔꯤꯅꯣꯁꯨ ꯑꯃꯨꯛꯁꯨ ꯄꯥꯏ ꯑꯃꯨꯛꯁꯨ ꯀꯤꯕꯗꯣ ꯏꯁꯥ ꯏꯊꯟꯇ ꯍꯥꯏꯗꯤ
ꯈꯪꯗꯦ ꯃꯆꯥ ꯀꯩꯀꯥꯗꯣ ꯃꯣꯏ ꯃꯄꯥꯟꯗ ꯊꯅꯝꯃꯦ ꯃꯅꯨꯡꯗ ꯆꯪꯕꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩ ꯏꯊꯟꯇꯅꯤꯀꯣ ꯁꯤꯗ ꯐꯝꯃꯒ ꯉꯥꯏꯅ ꯂꯩꯔꯤꯁꯦ ꯅꯨꯄꯤ ꯑꯃꯈꯛ ꯀꯟꯅ ꯌꯦꯡꯉꯤ ꯑꯗꯨ ꯂꯣꯏꯔꯒ ꯆꯪꯉꯒ ꯑꯗꯨꯝ ꯀꯣꯏꯁꯟ ꯈꯔ ꯃꯥꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯩ ꯀꯣꯏꯁꯟꯗꯣ ꯐꯖꯅ ꯈꯨꯝꯕꯤꯔꯝꯃꯦ ꯑꯗꯨꯒ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯊꯪꯅꯕꯗ ꯀꯦꯟꯇꯤꯟ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩ ꯉꯁꯤ ꯊꯕꯛꯇꯤ ꯈꯔ ꯖꯥꯡꯉꯦ ꯑꯗꯨꯅ ꯀꯦꯟꯇꯤꯟꯗ ꯑꯣꯏꯅ ꯆꯪꯉꯛꯑꯦ ꯀꯦꯟꯇꯤꯟꯁꯦ ꯍꯧꯖꯤꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯑꯣꯏꯕꯅꯤ ꯑꯗꯣ ꯄꯣꯠ ꯆꯩꯕꯨꯗꯤ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯆꯠꯄ ꯈꯣꯠꯄꯗꯣ ꯌꯥꯝ ꯌꯥꯗꯕꯒꯤ ꯂꯥꯛꯏꯉꯩꯁꯤꯒ ꯍꯥꯏꯗꯅ ꯄꯣꯠ ꯆꯩ ꯈꯔ ꯌꯦꯡꯉꯦ ꯌꯨꯝꯒꯤ ꯃꯊꯧ ꯇꯥꯕ ꯑꯩꯈꯣꯏ ꯃꯆꯥꯒꯤ ꯕꯤꯁꯀꯨꯠ ꯀꯩꯀꯥ ꯑꯗꯨꯝ ꯆꯥꯏꯕꯀꯣ ꯃꯥꯁꯦ ꯁꯪꯒꯣꯝꯒ ꯇꯧꯔꯒ ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒ ꯕꯦꯒ ꯄꯨꯔꯛꯇꯕꯒꯤ ꯋꯥꯟ ꯇꯥꯏꯝ ꯀꯩꯅꯣꯁꯦ ꯀꯥꯔꯗꯕꯣꯔꯗꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯥꯏꯅ ꯂꯧꯔꯒ ꯁꯤꯒ ꯑꯣꯏꯅ ꯄꯦꯛꯀꯤꯡ ꯆꯜꯂꯒ ꯑꯗꯨꯝ ꯄꯨꯔꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯄꯤꯛꯇꯛ ꯑꯣꯏꯅ ꯂꯩꯕꯅꯦꯕꯀꯣ ꯃꯅꯨꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤ ꯀꯥꯔꯦ ꯍꯣꯏ ꯃꯥ ꯑꯩ ꯁꯤꯒꯤ ꯋꯥꯡꯕꯩ ꯀꯥꯕꯁꯦ ꯁꯤꯗꯦ ꯇꯣꯏ ꯈꯪꯕ꯭ꯔꯥ ꯋꯥꯕꯅ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯃꯆꯥꯗ ꯆꯤꯡꯈꯠꯄꯤꯌꯨ ꯍꯥꯏꯅ ꯆꯤꯡꯈꯠꯂꯤꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯐꯝꯕ ꯋꯥꯃꯜꯂꯛꯇꯅ ꯉꯥꯏꯍꯥꯛ ꯍꯤꯞꯄꯦꯕꯀꯣ ꯑꯗꯨꯒ ꯍꯤꯞꯄꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯁꯤ ꯃꯐꯝꯁꯤꯒ ꯃꯥꯏꯁꯤꯒ ꯐꯦꯁꯤꯂꯤꯇꯤꯕꯨꯗꯤ ꯂꯣꯏꯅ ꯃꯅꯨꯡꯗꯕꯨꯗꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯤꯞꯄꯁꯤꯒ ꯋꯥꯁꯨ ꯄꯦꯇꯦꯡ ꯉꯥꯡꯉꯦ ꯑꯩꯈꯣꯏ ꯁꯥꯏꯗ ꯑꯩꯅ ꯀꯧꯔꯤꯕ ꯍꯧꯒꯠꯂꯨ ꯍꯥꯏꯅ ꯃꯥꯁꯦ ꯁꯨꯡꯇꯥ ꯇꯥꯗꯦ ꯑꯅꯥꯕꯁꯦ ꯑꯩꯔ ꯃꯥꯔ ꯈꯪꯗ꯭ꯔꯦꯕꯀꯣ ꯃꯥꯅ ꯑꯣꯏꯅ ꯍꯤꯞꯄꯒ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯇꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯁꯣꯟꯒꯤ ꯁꯥꯏꯠꯀꯤꯗ ꯍꯤꯞꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯄꯥꯅ ꯁꯥꯏꯠ ꯑꯃꯗ ꯃꯆꯥ ꯄꯝꯃꯒ ꯐꯝꯃꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯄꯅꯤ ꯌꯥꯝ ꯆꯥꯎꯋꯦ ꯃꯐꯝꯁꯦ ꯃꯤꯅꯒ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟꯒ ꯃꯥꯟꯕꯅꯤ ꯌꯦꯡꯉꯨ ꯎꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯋꯥꯕꯁꯨꯅꯁꯨ ꯂꯣꯏꯔꯦ ꯑꯩ ꯉꯁꯤ ꯆꯠꯂꯨꯕꯁꯦ ꯁꯤꯛꯁ ꯁꯦꯛꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯇꯦꯁ ꯈꯔ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯇꯦꯁꯇꯣ ꯆꯠꯂꯨꯏꯅꯤ ꯃꯊꯪꯒꯤ ꯆꯠꯄꯗꯗꯤ ꯑꯦꯗꯃꯤꯠ ꯑꯣꯏꯔꯅꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯦꯗꯃꯤꯠ ꯑꯣꯏꯕꯒꯤ ꯑꯣꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤꯁꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯇꯦꯁꯇꯣ ꯀꯩꯀꯩ ꯃꯊꯧ ꯇꯥꯕꯗꯣ ꯑꯗꯨꯁꯤꯡꯗꯣ ꯌꯦꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯗꯣꯛꯇꯔꯁꯤꯡꯁꯨ ꯌꯥꯝ ꯐꯩꯌꯦ ꯃꯤꯅ ꯍꯥꯏꯅꯗ꯭ꯔꯅꯦꯀꯣ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯗꯨꯝ ꯈꯔ ꯑꯃꯅꯗꯤ ꯐꯩ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯈꯔ ꯑꯃꯅꯗꯤ ꯑꯗꯨꯝ ꯐꯕ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯍꯥꯏꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯤꯗꯅꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯉꯣꯟꯗ ꯐꯩ ꯑꯩꯅ ꯆꯠꯂꯨꯕ ꯗꯣꯛꯇꯔꯗꯣ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯐꯖꯅ ꯇꯧꯅ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯄꯥꯈꯠꯍꯟꯗꯅꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯅ ꯇꯧꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯊꯦꯝꯕꯤꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯩꯔꯝꯕ ꯅꯔꯁꯁꯤꯡꯗꯨꯁꯨ ꯌꯥꯝ ꯐꯩꯌꯦ ꯃꯈꯥꯗꯥꯏꯒ ꯆꯤꯛꯅ ꯈꯣꯠꯅ ꯇꯧꯋꯦꯕꯀꯣ ꯍꯌꯦꯡ ꯑꯣꯄꯔꯦꯁꯟꯗ ꯎꯅꯔꯁꯤꯒ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯦ ꯈꯜꯂꯦꯕ ꯃꯣꯏ ꯑꯥꯗ ꯂꯩꯔꯝꯗꯣꯏꯗꯣ ꯀꯃꯥꯏꯕꯨ ꯇꯧꯔꯝꯗꯣꯏꯅꯣ ꯈꯜꯂꯝꯗꯣꯏꯅꯣ ꯑꯗꯣ ꯑꯩꯅ ꯂꯩꯗꯣꯏꯁꯦ ꯅꯨꯃꯤꯠ ꯌꯥꯝꯃꯦ ꯈꯔ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯃꯥꯡꯗꯒꯤ ꯑꯦꯗꯃꯤꯠ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯕ꯭ꯂꯣꯛꯇꯤ ꯑꯗꯨꯝ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯑꯩꯅ ꯉꯝꯃꯤ ꯃꯈꯩ ꯑꯗꯨꯝ ꯃꯇꯦꯛ ꯅꯝꯃꯛꯀꯦꯕꯀꯣ ꯑꯗꯣ ꯅꯔꯁꯇꯨꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯃꯥꯅꯁꯨ ꯀꯣꯏꯁꯟ ꯍꯪꯉꯛꯑ ꯈꯣꯠꯂꯒ ꯌꯥꯔꯦ ꯅꯪꯒꯤ ꯑꯗꯨꯝ ꯀꯣꯟꯅ ꯍꯌꯦꯡ ꯎꯅꯔꯁꯤꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯥꯗꯣꯔꯛꯑꯦ ꯌꯥꯝ ꯋꯥꯈꯟꯕꯨꯗꯤ ꯈꯤꯇꯪ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯈꯤꯗꯣꯏꯅꯤ ꯋꯥꯈꯟꯕꯨꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦꯕꯀꯣ ꯃꯃꯥꯡꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯅꯨꯃꯤꯠ ꯍꯥꯏꯗꯤ ꯁꯤ ꯁꯦꯛꯁꯟ ꯑꯣꯄꯔꯦꯁꯟ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯈꯔꯅꯤꯗꯤ ꯂꯩꯅꯤꯅꯀꯣ ꯑꯥꯗ ꯑꯗꯨꯗꯨꯅ ꯑꯩꯅ ꯈꯟꯕꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯠꯄꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒ ꯑꯥꯗ ꯔꯦꯟꯠ ꯂꯧꯔꯒ ꯂꯩꯕꯒꯤ ꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 25 ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯥꯞꯄꯤꯗꯅ ꯑꯗꯨꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯅꯤ ꯑꯗꯣ ꯆꯦꯡ ꯆꯥꯛꯀ ꯄꯨꯔ ꯈꯣꯠꯂꯒ ꯑꯥꯗ ꯂꯩꯕꯒꯤ ꯃꯆꯥ ꯊꯥꯗꯣꯛꯇꯣꯏꯁꯦ ꯈꯟꯕꯗ ꯑꯩ ꯀꯣꯛꯁꯨ ꯌꯥꯝ ꯁꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯍꯤꯡ ꯑꯃꯨꯛ ꯑꯩ ꯌꯥꯎꯗꯕꯤꯗ ꯇꯣꯉꯥꯟꯅ ꯂꯩꯇ꯭ꯔꯤꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯖꯥꯗꯣꯏꯔꯥ ꯖꯥꯔꯣꯏꯗꯣꯏꯔꯥ ꯖꯥꯗ꯭ꯔꯒꯗꯤ ꯄꯨꯔꯛꯎ ꯅꯛꯅ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯦꯗꯅ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯈꯟꯕꯅꯦꯕ ꯑꯗꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯃꯇꯝꯗꯣ ꯌꯧꯁꯤꯜꯂꯛ ꯈꯪꯒꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯇ ꯉꯥꯏꯈꯔꯦ ꯑꯗꯨꯒ ꯑꯥꯗ ꯔꯦꯟꯠꯄꯨꯗꯤ ꯑꯩꯈꯣꯏꯅ ꯊꯤꯕꯀꯣ ꯑꯗꯣ ꯀꯤꯠꯆꯟ ꯌꯥꯎꯕ ꯊꯤꯕꯅꯦꯕ ꯑꯗꯣ ꯀꯤꯠꯆꯟ ꯌꯥꯎꯕꯁꯦ ꯐꯪꯗꯦꯅꯗꯤ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯐꯪꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯥꯛ ꯄꯤꯊꯣꯛ ꯄꯤꯁꯤꯟꯁꯨ ꯅꯨꯡꯉꯥꯏꯔꯅꯤꯅ ꯅꯛꯅ ꯂꯩꯔꯒꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯔꯒ ꯃꯐꯝꯗꯨꯒ ꯂꯩꯕꯒꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯧꯗꯦꯗꯣ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯗꯨꯒꯤ ꯑꯪꯀꯗ ꯋꯥꯈꯟꯗ ꯂꯩꯔꯤ ꯑꯗꯣ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯇꯧꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯂꯥꯞꯄꯅꯤꯅꯅꯦꯀꯣ ꯍꯪꯒꯠ ꯍꯟꯗ ꯒꯥꯔꯤ ꯆꯠꯄꯗꯣ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯃꯃꯥꯁꯨ ꯄꯄꯥꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯠꯄꯒꯤ ꯄ꯭ꯂꯥꯅꯤꯡꯗꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯅꯦꯛꯁꯇ ꯑꯩ ꯚꯤꯖꯤꯠ ꯑꯣꯏꯕꯒꯤ ꯆꯠꯄꯗꯨꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯆꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯋꯤꯁ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯅꯨꯄꯥ ꯄꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯥ ꯄꯣꯛꯄ ꯅꯨꯄꯤ ꯄꯣꯛꯄ ꯑꯅꯤꯃꯛ ꯀꯩꯁꯨꯝ ꯈꯟꯗꯦꯀꯣ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯔꯕꯅꯤna ꯀꯩꯁꯨꯝꯇ ꯅꯨꯡꯉꯥꯏꯖꯗꯕ ꯂꯩꯖꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯁꯣꯏꯗ ꯉꯥꯝꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯑꯣꯏꯌꯣ ꯍꯥꯏꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯅꯦꯛꯁꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯥꯏ